Lakhipuronline puthokchaba September ki tang 16 Laibak pokpa numit ki Khomjinba Pao tabirase. Ahanbada maruoiba pau. Municipal tax ki matangda Kasar Jila Trinamool Congress ki thomi singna Silcharda wakat mifam chathakre. Manipur Chamber of Commerce amadi Mitei Chamber of Commerce Assam gi mihut kangbu sing phaminakre. Tripura gi Meitei khungangda Nrityaraj jagoi gi thoram pangthokre. Sapam Manosa Debina Miss Manipur 2022 ki title lawkre amasung Jiribamda Chandam Inunganbi Memorial Football Tournament haukre. Haujik mapung oiba pau tabirase. Municipal tax ki chang hengalakpagi matangda Kasar Jila Trinamool Congress ki thomi singna Said Khudiram Murti gi makhongda wakat mifam chathakre. Assam Lengak amadi Silchar Municipal anina lawtunaraga tax ki chang hengalakpani hairaduna thawong asi kaidonungda yaba ngamloi haina TMC gi thomi singna paumi singna phongdokhi. Lengak ki maigeidagi tax hengalakpagi wafam asi handoktriba phawba makhoi gi khongjang leptana changsin khigani haikhi. Masiga loinana lagliba December thagi manungda municipal mikhal pangthoktuna board sembagi dabi tawkhi. আপনারা পৌরসভা নির্বাচনটা করুন, কেননা যদি আপনারা পারতেন যে শিলচরে এই কথা হতো না। তাই আমরা আবেদন রাখছি তৃণমূল কংগ্রেসের পক্ষ থেকে অতি সত্বর ডিসেম্বর মাসের ভিতরে আপনারা পৌরসভার কাজ শেষ করুন, পৌরসভার নির্বাচন করুন। Manipur Chamber of Commerce ki Oja Budhabir amadi Oja Anil na chingba executive body gi mihut kangbu amaga Society for Mitei Chambers of Commerce Assam gi mihut kangbuga Imphal gi Hotel Classic Grand da phaminaduna Assam amadi Manipur gi marakta laloniti ki matangda yamna kupna wari sanakre. September gi tang 8 irai nimita khananaina khiba duda Mitei Chamber of Commerce Assam gi President Khetrimaim Umananda, General Secretary Okram Lakikanta, Working President Bishwajit Sharma, Finance Secretary Motilal Singha, Assistant General Secretary Okram Ibomsa Sarugyakhi. Nungairaba paujel Asangbam Honda Fuller Tolchingya Lekai na sinjalang jaduna September thagi tang 12 tarahomdoi amadi taramari numit humni chupna Jiribam Irabot statue gi mamangda exchange kam loan mela pangthokchari ngasimak lengsin biragu ahan bagi oina sel kharatamak thijilaga Honda gi ahan bagari lobagi kudong chaba thamjari aduga special offer oina helmet ani kudol tamjagani asita sunatana adomgi amanba scooty natraga bike pubiraklaga Honda gi anuba scooty natraga bike ta onthokpagi kudong chaba su thamjari hena kupa marul gi tamak Jiribam Irabot statue gi mamangda pangthokjariba exchange kam loan mela sida lengsin birago natraga mobile number 7002530628 natraga 7002503231 asida pau phongnabiu. Singerbon Dolugram gi senior citizen amadi model high school Singerbon gi potharaba oja Moirangthem Bamchana leikidabada Lakhipur ahal marupna awapa phungdokre. Ahal marup ki thoburen ingudam binod amasung ngamthang thoburen Professor G Narahari Sarmana laikidraba oja Bamchana oja oiringeda school amadi khunai gi thabak thorom kaya da thawai yauna saruk yabiramba kaya bu singthakhi. Harau kumaitabu pamjaba Tripura gi Meitei khungang kaya da Julon gi matung Nrityaraj jagoi gi thoramsu pangthokre. Sadar Awangi Bamutia Pargana gi manung chana leiba Borjus Meitei khungang da pangthokiba Nrityaraj asi Agartala gi RK Brahmajit Lalisanana Rajdhari oiraga Rohini Singha Silpi Sujata Susmitana Sutradhari oikhe. Haunabi matungina Nat Sankirton gi matungda pangthokiba Nrityaraj da N Sanchitana makok chingduna Gopi Taramari Sarugyakhi hairi.
Haukiba Nomaizing Numidang the Pangtokiba Miss Manipur 2022 da Imphal gi Sapam Manosa Debina Miss Manipur gi title lokre Ukrul dagi Kongsang Thei Pi Hurena Ahanba runners up aduga Kamjong Zilla dagi Filayung Chazona Anisuba runners up takre Asigaloinana Nagaland da handak pangtokkodoriba Miss Northeast 2022 da Sapam Manosa Manipur represent tauragani Jiribam Higher Secondary School gi Sanabungda All Jiribam Sports Association Asilangtuna Taranipan Suba Chandam Inunganbi Memorial Mini Boys Under 13 Football Tournament 2022 All Jiribam Sports Association gi President M. Brajakanta Singhna Chief Guest Oiduna Haudokre Ngarang Ningthokabadagi Haukiba Tournament asida BYC amadi Young Sinlung Club Anina Sanakibada Young Sinlung Club na BYC bu Panjal Ani amada maitiba piki Ngasi Oriental Club amadi Jiri FA sanagani Panbayai Tournament asida Sunrise Club Kadamtola CKC Chingdong Lekai Oriental Club Babupara BYC Faitol Young Silung Club Kamranga amadi Jiri FA na chingba punna team taruk na sarugyari Tournament asi Dibongi Chandam Birena mahaki machanupi gi mamingda kachaba tournament ne Aroibada Maroiba Pao Amukhanna Municipal Tax ki matangda Kasar Jilla Trinamool Congress ki Thomi Singna Silcharda Wakat Mipam Chatakre Manipur Chamber of Commerce amadi Mitei Chamber of Commerce Assam gi mihut kangbu sing phaminakre Tripura gi Meitei Khungangda Nrityaraj Jagoi gi thoram pangthokre Sapam Manosa Debina Miss Manipur 2022 gi title lokre amasung Jiribamda Chandam Inunganbi Memorial Football Tournament haukre Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asidaloi jare